ꯂꯧ ꯌꯣꯟꯕꯔ ꯈꯣꯠꯄꯔ ꯇꯧꯔꯒ ꯀꯣꯏꯊꯤ ꯊꯤꯔꯅꯤ ꯄꯤꯕ MLA ꯗꯨꯒ ꯈꯪꯅꯕ ꯀꯅꯥ ꯂꯩꯒꯦ ꯃꯟꯇ꯭ꯔꯤ ꯗꯨꯒ ꯈꯪꯅꯕ ꯀꯅꯥ ꯂꯩꯒꯦꯅ MLA ꯃꯟꯇ꯭ꯔꯤꯁꯨ ꯑꯝꯇ ꯌꯧꯔꯝꯃꯣꯏ ꯃꯣꯏ ꯈꯪꯅꯕꯗꯨꯗ ꯇꯧꯔꯒ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯂꯩꯅꯔꯒ ꯃꯅꯤꯄꯨꯔꯁꯤꯗ ꯀꯔꯞꯁꯟꯒꯤ ꯁꯟꯗꯣꯛꯄꯗꯧ ꯇꯧꯋꯦ Handak pangthokkadouriba Manipur Police ki recruitment yaona doctor nurse amadi primary oza loubagi thabakta senja thumjagi mapham amatta leihalloi haina chamaga kunthra mathoi suba Manipur Police ki rising day gi thoramda Chief Minister N Biren meeyamda thajaba pikhre ngasi ahanba Manipur Rifles ki parade ground da lenga ki minister MLA amadi Manipur Police ki makok thongba official kayana saruk yaduna ahanba Manipur Rifles ki parade ground da Manipur Police ki chamaga kunthra mathoi suba rising day gi thoram chinglemna pangthokhe thoram adu parade commander Rahul Gupta na luchingba Manipur Police ki tongan ba unit ki march past contingent tara tarukna Chief Minister N Biren da general salute piduna hogdokhe tungda hongnabi matung inna Chief Minister na parade inspection tawkhe madugi matung march past adu da saruk yakiba contingent singi salami Chief Minister N Biren na saluting best gi okay Manipur Police na chahi chama kontra mathoi subagi nungaiba fongdokladuna Chief Minister na hai matam amada lengaklon gi thabak thoramda aran asoi kaya leiramba maramna Manipur Police ki meeyamna ngakpigani Manipur Police asi meeyamna ki hangoina longnarami adugo ngasidi lenga ki kanglon tapna honglakpadagi Manipur Police asi discipline labor force ama oibangam lakle masina police ubada meeyamna ikai khumnaba oina utle Pumnamak ase discipline amagi makhada ethics amasung professionalism khangna thabak tawbadagini police ke transfer amasung posting da senja thumjagi MAMI hek tabada thak khagi wafam asi nathairatuna discipline da chauna akai balai asigumba thawong asi ngasidi lenga asina phanayamna chumthokpa ngamle jahi kunrom namsinduna thamlamba Manipur Rifles ki promotion Handak tapiba ngamkhre discipline labor force amasung khunai ama sagatna bahona bada senja thumjagi wafam amatta lehenba yaroi Handak pangthokkadouriba Manipur Police ki recruitment rally da senja thumjagi mafam amatta leihalloi yariba makhai manung mapan fauna thabak tawgani lenga asina khwaidagi nungaitaba ama hairagade atopa state singda Manipur dagi puthokhiba mayai kaba chinjak sing fabagi pau asini masina state asigi mingchat thihannaba machak ama oire aduna yariba makhai national highway singda leiriba police Manipur Police ki station amasung outpost singda mathau tariba police personnel singna hena lakshin ba mawongda ahing nungthil khaidana thabak pangthokpagi tangai fadabalai Chief Minister na makha taraduna hai lamdam asibu masak takpada achoba thodang loduna lakliba Manipur poni bu awangba thakta pukhatnaba Manipur Police ki cavalry unit ama hangdoklagani Sagol tongba police personnel kungi mathakta thamduna khwairamban kaithel yauna greater Imphal gi area da ngak senbagi thabak thouram leire masina marai bak thiba fibam amada leiba ponibu kanbada khara makhai mateng pangba ngamgani khali haina Chief Minister N Biren na makhatana phongdokhe Head Home Minister oina pairakpadagi lupa ama nang sima piu hai nang sima poro nang transfer tawgi ga haibase aigi wahai dagi ngasi bawda haigiba tawgiba leiti tawsu tawroi matam kaya subna aigi phikau dagi puthongnara kanda ariba namthabiramaga anobana kahangiba aigi oiba pot mayam lakhona police discipline leiramde amaga respect tongnaramde amaga osinaramde anobana aribda kamaina semai tawdoriba Madugi leiramiba thugairamiba protocol ponamakto akhoi je sumthoknaba honabada matam kharadi sangi aduba ayamba sumthorena lowi karigumba makhal tamagi transfer the posting the recruitment the karigumba makhal amagi sen the depend tawraga corruption the spend tawraga tawbugi thabak do kanamatna tawbo yaroi aisu tawroi misu tawloi haiba commitment doi mayam ngasi pijarisi maramdi karino the discipline society masemna honabada discipline force masemna honabada aikhoi masen yam transparent leina loinaba thabak tawmina mathuk tai corruption yaudana corruption lehendana thabak tawnanaba recruitment tawnanaba aikhoi mayam puna mangna aikhoi yam transparently tawnanaba honasi mingonda nang corruption tawnu haibi mota aina pidaba tamsiong tahana buji police khandore physical ki pass ta hon biyo na selu no written pass ta hon biyo na selu no ade ai ahon biyo na selu no paisa piru no khaluk ta bari yang se haidok ta ya bari yang se bari result do akhoi dagi hana haurani aduga akhoi na lau yon bara khopra taroga koiti thirani piba MLA duga khangnaba kana lege mantri duga khangnaba kana lege na MLA mantri su amta yoromoi khangna badu ta taroga moi masen adum laina raga Manipur si corruption ki santokpadam tawe
Thouram gi saruk ama oina DGP running trophy for best police station gi ahanba mana Bishnupur Police Station gi OC da DGP commendation certificate yauna sale gi mana Chief Minister na lauthoke loinana anisuba amasung ahumsuba takhiba litan amadi Lamphel Police Station gi OC singda sale amasung DGP commendation certificate lanthoke loinana inter battalion contest ki makok mathang takraba anisuba Manipur Rifles Battalion mapan suba Indian Mahilas Reserve Battalion amadi Daruk Suba Manipur Rifles Battalion gi commandant sing dasu Chief Minister DGP running trophy yauna sale amasung DGP commendation certificate sing khutsinake Battalion, contingent number 2, Commander S. for using of